ꯂꯣꯏꯅ ꯃꯣꯏꯅ ꯐꯒꯠꯂꯒ ꯃꯣꯏꯗꯒꯤ ꯀꯔꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯐꯥꯗꯦ ꯑꯗꯨ ꯉꯔꯥꯡ ꯅꯪ ꯀꯥꯞꯄꯛꯄꯕꯨ ꯍꯧꯖꯤꯛꯐꯥꯎ ꯀꯨꯀꯤ ꯑꯃꯗ ꯄꯨꯊꯣꯔꯛꯄ꯭ꯔꯣ ꯅꯪ ꯊꯕꯛ ꯖꯒꯥꯗꯨꯗꯒꯤ ꯃꯩꯇꯩꯅ ꯉꯥꯡꯉꯦ ꯑꯩꯈꯣꯏꯅ ꯀꯩꯒꯤꯗꯃꯛꯇ ꯃꯤꯆꯦꯜ ꯑꯣꯏꯅ ꯂꯩꯗꯣꯏꯕꯅꯣ ꯏꯁꯥꯒꯤ ꯏꯔꯝꯗꯝꯗ ꯑꯩꯈꯣꯏ ꯃꯤꯆꯦꯜ ꯑꯣꯏꯅ ꯂꯩꯔꯤꯁꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯀꯔꯤꯒꯤꯅꯣꯕ ꯑꯩꯈꯣꯏ ꯃꯤꯆꯦꯜ ꯑꯣꯏꯅꯤꯡꯗꯦꯕ ꯑꯩꯈꯣꯏ ꯃꯤꯆꯦꯜ ꯑꯣꯏꯅꯤꯡꯗꯦ ꯑꯩꯈꯣꯏ ꯆꯪꯅ ꯁꯔꯀꯥꯔ ꯀꯥꯒꯦ ꯑꯗꯨꯅ ꯉꯁꯥꯏꯁꯨ ꯃꯣꯏꯅ ꯇꯧꯔꯤꯕ ꯃꯐꯝꯗ ꯌꯥꯝ ꯅꯛꯏ ꯑꯗꯨꯅ ꯑꯁꯤꯒꯤ ꯀꯨꯀꯤꯅ ꯒꯥꯔꯤ ꯊꯧꯕꯅ ꯎꯔꯦ ꯃꯩꯇꯩꯅ ꯀꯣꯏꯅ ꯆꯠꯍꯜꯂꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯆꯠꯂꯒ ꯑꯩꯈꯣꯏꯒꯤ ꯁꯅꯥꯝ ꯆꯥꯎ ꯆꯠꯂꯒ ꯉꯁꯤ ꯑꯩꯈꯣꯏꯅ ꯃꯌꯥꯝ ꯊꯣꯛꯂꯛꯏꯁꯦ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯍꯦꯗꯀ꯭ꯋꯥꯇꯔꯁꯤꯗ ꯕꯤꯁꯦꯝꯄꯨꯔꯒꯤ ꯂꯩꯀꯥꯏꯗꯒꯤ ꯅꯨꯄꯤꯁꯤꯡ ꯏꯟꯇꯔ ꯚꯤꯂꯦꯖꯇꯒꯤ ꯃꯌꯥꯝ ꯊꯣꯛꯂꯛꯈꯤꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯇꯧꯔꯤꯕꯁꯦ IDPꯁꯤꯡꯒꯤꯗꯃꯛꯇꯅꯤ ꯅꯈꯣꯏꯁꯨ ꯂꯣꯏꯅꯕ ꯊꯣꯛꯂꯛꯎ ꯅꯈꯣꯏꯒꯤꯗꯃꯛꯇ ꯅꯃꯥꯡ ꯊꯥꯔꯒ ꯑꯩꯈꯣꯏ ꯁꯤꯅꯕꯒꯤꯗꯃꯛꯇ ꯔꯦꯗꯤꯗ ꯂꯩ ꯑꯩꯈꯣꯏ ꯃꯇꯝ ꯈꯛꯇꯅ ꯄꯟꯖꯦ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯅꯕ ꯑꯃ ꯍꯦꯛ ꯄꯨꯔꯛꯇꯣꯏꯕ ꯀꯨꯀꯤꯁꯤꯡꯗꯣ ꯐꯥꯔꯒꯅꯦ ꯑꯩꯈꯣꯏꯗ ꯁꯤꯟꯅꯗ꯭ꯔꯤ ꯐꯥꯎꯕ ꯑꯩꯈꯣꯏ ꯉꯁꯤꯗꯒꯤ ꯄꯟꯖꯦ ꯃꯇꯝ ꯈꯛꯇꯅ ꯇꯧꯔꯅꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯤꯡ ꯐꯥꯕ 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 ꯃꯁꯤ ꯑꯁꯨꯛ ꯆꯤꯔꯕ ꯃꯇꯝꯗ ꯃꯣꯏ ꯂꯩꯔꯛ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯀꯌꯥ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯤꯡꯅ ꯃꯣꯏꯅ ꯉꯥꯌꯣꯛ ꯆꯠꯄꯗꯒꯤ ꯉꯥ ꯐꯥꯒꯨꯝꯅ ꯇꯞ ꯐꯥꯔꯒ ꯂꯣꯏꯔꯒ ꯀꯨꯀꯤꯗꯤ ꯃꯣꯏ ꯀꯔꯤꯒꯤ ꯐꯥꯗꯦ ꯏꯆꯥꯁꯤꯡꯗ ꯈꯨꯠꯂꯥꯏꯅ ꯂꯧꯈꯠꯇ꯭ꯔꯦ ꯀꯨꯀꯤꯒꯤ ꯈꯨꯠꯂꯥꯏꯅ ꯂꯧꯈꯠꯇ꯭ꯔꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯧꯅꯔꯦ ꯑꯣꯏꯕꯁꯤꯡꯗꯣ ꯑꯃꯠꯇ ꯌꯥꯝ ꯍꯥꯏꯔꯦ ꯅꯪꯒꯤ ꯐꯝꯗꯣ ꯌꯥꯝ ꯄꯥꯝꯃꯒꯗꯤ ꯊꯕꯛ ꯇꯧꯕ ꯂꯩꯕꯥꯛ ꯉꯥꯛꯄ ꯉꯝꯃꯣꯏꯗꯕꯒꯤ ꯁꯔꯀꯥꯔ ꯁꯦꯝꯃꯝꯗꯥꯏꯒꯤꯗꯤ ꯚꯣꯠ ꯈꯣꯝꯃꯤꯅꯦ ꯍꯧꯖꯤꯛ ꯈꯣꯝꯃꯦ BJP ꯚꯣꯠ ꯈꯣꯝꯃꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯕꯥꯛꯁꯤꯅ ꯑꯁꯨꯝꯅ ꯋꯥꯔꯀꯥꯟꯁꯤꯗ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯔꯨ ꯑꯣꯏꯅ ꯃꯤꯌꯥꯝꯗ ꯍꯥꯏꯍꯧꯒꯗꯧꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯕꯥꯏ ꯅꯤꯔ ꯂꯥꯛꯄ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯥ ꯅꯨꯄꯤ ꯑꯃꯇ ꯆꯥꯛ ꯆꯥꯗꯅ ꯂꯝꯍꯥꯡꯅ ꯇꯧꯕ ꯌꯥꯔꯣꯏ ꯂꯩꯕꯥꯛꯅ ꯋꯥꯔꯀꯥꯟꯁꯤꯗ ꯉꯔꯥꯡꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯁ꯭ꯇꯦꯠ ꯐꯣꯔꯁꯅ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯅ ꯃꯣꯏꯅ ꯀꯥꯞꯄꯩ ꯃꯐꯝꯗꯨꯗ ꯆꯪꯉꯒ ꯃꯣꯏ ꯆꯪꯍꯟꯒꯦ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯀꯤ ꯀꯦꯁꯄꯔꯅ ꯆꯠꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯁꯨꯁꯤꯡꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯨ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯨ ꯅꯠꯇꯕ ꯆꯩ ꯑꯃꯃꯝ ꯈꯛꯇꯪꯒ ꯏꯆꯥ ꯏꯁꯨ ꯃꯌꯥꯝ ꯉꯥꯡꯅꯕ ꯊꯣꯛꯄꯗꯨꯕꯨ ꯀꯦꯁꯄꯔꯗ ꯇꯧꯔꯀꯥꯟꯗ ꯃꯤ ꯃꯁꯛ ꯈꯪꯗꯣꯛꯑꯀꯥꯟꯗ ꯀꯨꯀꯤꯅ ꯀꯥꯞꯄꯛꯄ ꯍꯦꯛ ꯂꯦꯞꯄ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯃꯤ ꯃꯁꯛ ꯈꯪꯍꯧꯔꯀꯥꯟꯗ ꯉꯥꯌꯣꯛ ꯆꯠꯄꯗꯒꯤ ꯉꯥ ꯇꯞ ꯐꯥꯅꯕꯒꯤꯗꯃꯛꯇ ꯃꯣꯏꯅ ꯔꯦꯗꯤ ꯇꯧ ꯇꯥꯔꯒꯗꯤ ꯃꯃꯥ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩ ꯍꯥꯏꯕꯁꯦ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯁ꯭ꯇꯦꯠ ꯐꯣꯔꯁꯅ ꯈꯪꯒꯗꯕꯅꯤ ꯑꯩꯈꯣই ꯍꯧꯖꯤꯛ ꯍꯌꯦꯡꯃꯛ ꯆꯠꯂꯒ ꯑꯩꯈꯣꯏ ꯃꯣꯏꯅ ꯈꯥꯔꯤꯗꯣ ꯅꯪ ꯈꯥꯏꯕꯁꯤ ꯃꯌꯥꯝ ꯌꯥꯔꯕ ꯌꯥꯗꯕ꯭ꯔꯥ ꯌꯥꯔꯦ ꯀꯔꯤꯒꯨꯝꯕ ꯉꯁꯤꯒꯤ ꯃꯇꯝꯁꯤꯗꯒꯤ ꯍꯦꯟꯖꯟꯅ ꯊꯕꯛ ꯇꯧꯔ ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯃꯤꯌꯥꯝ ꯄ꯭ꯔꯖꯥꯅ ꯆꯪꯁꯤꯟꯕ ꯍꯥꯏꯕ ꯋꯥꯔꯛꯁꯦ ꯑꯩꯈꯣꯏ ꯁꯤꯗ ꯂꯦꯞꯁꯦ ꯃꯌꯥꯝꯁꯦ ꯃꯩꯇꯩꯒꯤ ꯊꯧꯅꯕ ꯍꯥꯏꯕ ꯃꯇꯝꯗꯀꯣ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯇꯕꯅꯤ ꯃꯩꯇꯩꯒꯤ ꯆꯠꯅꯔꯣꯜ ꯍꯥꯏꯕꯅ ꯀꯥꯡꯂꯣꯟ ꯍꯥꯏꯕꯗꯨꯗꯤ ꯆꯠꯅꯔꯣꯜ ꯀꯥꯡꯂꯣꯟ ꯂꯣꯏ ꯁꯣꯏꯔꯛꯑꯕꯅꯤ ꯍꯧꯖꯤꯛ ꯂꯣꯏꯅ ꯁꯣꯏꯔꯛꯑꯕꯅꯤ ꯆꯠꯅꯀꯥꯡꯂꯣꯟ ꯂꯣꯏ ꯁꯣꯏꯔꯛꯑꯕꯅꯤ ꯁꯣꯏꯔꯛꯄꯗꯤ ꯀꯔꯤ ꯂꯥꯏ ꯃꯤꯅ ꯏꯊꯛꯇ ꯀꯥꯔꯒ ꯈꯣꯡ ꯌꯦꯔꯛꯄꯅꯤ ꯑꯗꯨꯅ ꯃꯁꯤ ꯍꯥꯏꯔꯛꯁꯤꯡꯖꯔꯒꯦ ꯑꯩꯈꯣꯏ ꯃꯩꯇꯩꯅꯤ ꯑꯩꯈꯣꯏ ꯃꯩꯇꯩꯅꯤ ꯌꯥꯏꯐꯔꯦ 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 loina chingjalle Marang Bazar punba ngarangi thoke bithaudo aduda ma ibel ibung pa khwai ki bit khuding mak saruk yarga yaningdaba phongdor gi saktam ni mangi mani ko